ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯍꯧꯁꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯇꯪ ꯇꯥꯕ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯃꯗꯤ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯁꯪꯒꯥꯕꯗ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯒꯨꯝꯕ ꯔꯤꯖꯣꯂꯨꯁꯟ ꯄꯨꯔꯛꯇ꯭ꯔꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ BJPꯒꯤ ꯑꯣꯏꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯦꯅꯤ XYZ MLA ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝ ꯗꯦꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤꯁꯨ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯋꯨꯃꯦꯟ ꯋꯤꯡꯁꯇꯒꯤꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯆꯦꯔꯣꯜ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯥꯗꯣꯔꯛ ꯂꯩ ꯀꯩꯒꯨꯝꯕ ꯊꯣꯛꯏꯕ ꯏꯁꯨꯁꯤꯅ ꯔꯤꯖꯣꯂꯨꯁꯟ ꯄꯣꯔꯛꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯔꯤꯖꯣꯂꯨꯁꯟꯁꯤ ꯄꯣꯔꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯒ ꯂꯥꯛꯑꯕ ꯈꯣꯡꯖꯣꯝ ꯗꯦꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯁꯤꯐꯥꯎꯗ ꯌꯥꯎꯕ ꯌꯥꯔꯣꯏꯅ ꯄꯕ꯭ꯂꯤꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯃꯛꯄꯁꯤ ꯃꯁꯤ ꯇꯁꯦꯡꯅ ꯂꯩꯔꯤꯕꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦꯅ ꯈꯟꯕꯤꯕ ꯌꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯕ꯭ꯂꯤꯛꯀꯤ ꯏꯁꯨꯁꯤ ꯀꯃꯥꯏꯅ ꯔꯤꯖꯣꯂꯨꯁꯟ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏꯒꯤ ꯋꯥꯈꯟꯗ ꯑꯃꯗꯤ ꯃꯁꯤ ꯑꯃꯨꯛ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠꯇꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯄꯗ ꯑꯃꯨꯛ ꯃꯈꯣꯏ ꯆꯪꯕ ꯌꯥꯅꯕ ꯑꯃꯨꯛ ꯃꯣꯞ ꯇꯧꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯑꯣꯖꯥ ꯃꯁꯤ ꯋꯨꯃꯦꯟ ꯋꯤꯡꯁꯅ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯋꯨꯃꯦꯟ ꯋꯤꯡꯁꯅ ꯊꯤꯡꯉꯛꯏꯕꯁꯤꯡꯁꯦ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯔꯥꯀꯦꯁꯣꯔ ꯈꯣꯡꯖꯣꯝ ꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯥꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯒꯤ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯟ ꯑꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯗꯨꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯗꯥꯏꯇ ꯑꯃꯅ ꯊꯦꯡꯅꯔꯤꯕꯅꯤ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯗꯨꯅ ꯊꯦꯡꯅꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯨꯐꯥꯎꯇꯤ ꯁ꯭ꯄꯤꯔꯤꯠꯇꯨꯐꯥꯎꯇꯤ ꯃꯇꯝꯗꯨꯗ ꯃꯣꯏ ꯎꯠꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯎꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯃꯁꯤ ꯅꯤꯡꯁꯤꯡꯅꯗꯅ ꯑꯃ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯑꯣꯏꯅ ꯁꯥꯒꯩꯅ ꯀꯔꯤꯅ ꯑꯃꯅ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯄꯣꯠꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠꯅ ꯁꯤꯟꯕ ꯐꯪꯁꯟꯅꯦꯕꯀꯣ ꯑꯗ ꯁ꯭ꯇꯦꯠꯀꯤ ꯒꯣꯔꯃꯦꯟ ꯑꯃꯁꯤ ꯍꯧꯖꯤꯛ BJPꯅ ꯄꯥꯏꯔꯤ BJPꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤ ꯑꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯐꯪꯁꯟ ꯑꯃ ꯑꯣꯏꯅꯅꯦꯕ ꯇꯧꯗꯣꯔꯤꯕ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯐꯪꯁꯟ ꯑꯁꯤ ꯃꯁꯤꯗꯩꯗ ꯁ꯭ꯇꯦꯠꯀꯤ ꯐꯪꯁꯟ ꯑꯃ ꯑꯣꯏꯅ ꯇꯧꯕ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯇꯦꯠꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯐꯝ ꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯃꯦꯁꯤꯅꯔꯤ ꯃꯌꯥꯝ ꯊꯥꯗꯗꯅ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯃꯌꯥम ꯊꯥꯗꯅ ꯁꯦꯝꯒꯠꯇꯅ ꯀꯩꯗꯧꯗꯅ ꯇꯧꯔꯤꯕꯁꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯃꯥꯏ ꯀꯩꯅꯣꯗꯨꯅꯅꯦꯕꯀꯣ ꯈꯣꯡꯖꯣꯝ ꯗꯦ ꯑꯃ ꯄꯥꯂꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯅꯍꯥꯔꯣꯟꯁꯨ ꯃꯌꯥꯝ ꯇꯧꯋꯤꯗꯅꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯖꯒꯥꯗꯨꯗ ꯑꯩꯅ ꯆꯪꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯄꯣꯠꯇꯨ ꯇꯣꯉꯥꯟꯕ ꯄꯣꯠ ꯑꯃꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟ ꯑꯁꯤꯅ ꯁꯤꯟꯕ ꯐꯪꯁꯟ ꯑꯃꯅꯦꯕ ꯍꯧꯖꯤꯛ ꯑꯣꯏꯗꯣꯔꯤꯕ ꯐꯪꯁꯟ ꯑꯁꯤꯗꯤꯀꯣ ꯑꯗꯨꯗ ꯀꯣꯀꯣꯃꯤꯅ ꯃꯣꯏꯒꯤ ꯃꯤ ꯆꯪꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯕꯁꯨ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨ ꯃꯦꯀꯥꯅꯤꯖꯝꯁꯤ ꯀꯔꯝꯍꯥꯏꯅꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯃꯐꯝ ꯑꯁꯤꯗꯩꯗ ꯍꯧꯖꯤꯛ ꯑꯁꯤꯒꯨꯝꯕ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯈꯣꯡꯖꯣꯝ ꯗꯦꯁꯤꯗꯤ ꯈꯣꯡꯖꯣꯝꯒꯤ ꯃꯐꯝꯁꯤꯗ ꯌꯥꯝ ꯁꯦꯡꯕ ꯑꯗꯨꯒꯨꯝꯕ ꯖꯒꯥ ꯑꯃꯅꯤ ꯑꯗꯨꯒꯨꯝꯕ ꯖꯒꯥ ꯑꯃꯁꯤꯗꯩꯗ ꯁꯤꯒꯨꯝꯕ ꯗꯥꯏꯂꯨꯇꯦꯠ ꯑꯣꯏꯔꯕ ꯀꯣ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯊꯣꯡ ꯃꯅꯨꯡ ꯈꯪꯗ꯭ꯔꯕ ꯀꯅꯥꯅ ꯀꯅꯥꯒꯤ ꯉꯥꯛꯏꯅꯣ ꯈꯪꯗ꯭ꯔꯕ ꯂꯩꯉꯥꯛ ꯑꯁꯤꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯁꯦ ꯃꯁꯤꯅ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯤꯡꯉꯒ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤꯗꯅꯀꯣ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯗꯨꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯌꯦꯡꯅꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗꯩꯗ ꯁ꯭ꯇꯦꯠꯅ ꯐꯪꯁꯟ ꯑꯃ ꯁꯤꯟꯖꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯁ꯭ꯇꯦꯠꯅ ꯍꯥꯏꯕꯤꯒꯗꯧꯅꯦꯕ ꯁꯤꯀꯣ ꯁ꯭ꯇꯦꯠꯅ ꯑꯁꯤꯒꯨꯝꯕ ꯖꯒꯥ ꯑꯃꯗ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯖꯒꯥ ꯑꯁꯤꯒꯨꯝꯕ ꯖꯒꯥ ꯑꯁꯤꯗꯩꯗ ꯁꯤꯒꯨꯝꯕ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯂꯥꯟ ꯁꯣꯛꯅꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯗꯨ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅꯦꯕꯀꯣ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯩꯗ ꯂꯩꯕꯥꯛꯁꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯣꯏꯅꯁꯨ ꯄꯥꯟꯕ ꯉꯝꯗ꯭ꯔꯕ ꯑꯗꯒꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤꯅ ꯀꯩꯅꯣ ꯈꯪꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯒꯣꯔꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯆꯂꯥꯏꯔꯒ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯈꯜꯂꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯒꯤ ꯇꯨꯡꯏꯟꯕꯗ ꯑꯩꯈꯣꯏꯅ ꯈꯔ ꯈꯖꯤꯛ ꯃꯗꯨ ꯏꯀꯥꯏꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯒꯤ ꯋꯥꯐꯝꯅꯦꯕ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯕꯠ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯗꯨꯒ ꯃꯁꯥꯏꯁꯤꯗ ꯑꯩꯒꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯃ ꯄꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯪꯁꯟꯁꯤꯗꯤ ꯁ꯭ꯇꯦꯠꯅ ꯍꯧꯖꯤꯛ ꯁꯤꯟꯗꯣꯔꯤꯅꯦꯕ ꯁ꯭ꯇꯦꯠꯅ ꯄꯩꯁꯥ ꯊꯥꯗꯔꯒ ꯁ꯭ꯇꯦꯠꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯊꯥꯗꯔꯒ ꯁꯤꯟꯗꯣꯔꯤꯅꯦꯕꯀꯣ ꯑꯗꯨꯗꯩꯗ ꯁ꯭ꯇꯦꯠꯅ ꯃꯐꯝꯁꯤꯗꯩꯗ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯖꯒꯥꯁꯤꯗꯩꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔ BJPꯒꯤ ꯅꯠꯇꯕꯀꯣ
ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯂꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗ ꯊꯣꯛꯍꯜꯂꯤꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯦ ꯈꯦꯝꯆꯥꯟꯅ ꯅꯠꯇ꯭ꯔꯒ ꯕꯤꯔꯦꯟꯅ ꯅꯠꯇ꯭ꯔꯒ ꯏꯕꯣꯕꯤꯅ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯇꯣꯝ ꯗꯤꯛ ꯍꯦꯔꯤꯅ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯄꯥꯔꯁꯟ ꯑꯃꯅ ꯑꯩꯈꯣꯏꯗ ꯆꯠꯊꯔꯤꯕ ꯂꯩꯉꯥꯛ ꯑꯁꯦ ꯃꯗꯨ ꯃꯥꯒꯤ ꯄꯔꯁꯅꯦꯜ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯗ ꯊꯣꯛꯍꯟꯕ ꯅꯠꯇꯦꯕ ꯁꯤꯁꯇꯦꯝꯁꯤꯅ ꯊꯣꯛꯍꯟꯕꯅꯦꯕꯀꯣ ꯑꯗꯨ ꯁꯤꯁꯇꯦꯝ ꯑꯁꯦ ꯀꯝꯗꯧꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯇꯦꯖꯤ ꯑꯃꯅꯦꯕ ꯁꯤꯁꯇꯦꯝ ꯑꯁꯦ ꯑꯩꯈꯣꯏ ꯑꯣꯜꯍꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯁꯇꯦꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯔꯒ ꯆꯠꯀꯗ꯭ꯔꯥ ꯑꯦꯛꯁꯦꯞ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯥꯅ ꯆꯠꯊꯔꯛꯏꯕ ꯃꯌꯥꯝꯁꯤꯡ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗ ꯑꯩꯈꯣꯏ ꯌꯥꯔꯒ ꯇꯣꯂꯔꯦꯠ ꯇꯧꯔꯒ ꯆꯠꯄ ꯇꯥꯔꯦ